Ngasi numida weran phongkiba kangla paudigi marueba paw khara khangasaraka miyamda khudo tamjige haukiba tha mari asida Manipur da violence amata thokide haina amisana parliament phongdokhibado aranbane haukiba tha mari asida Manipur da violence ki thawdo amata thokide haina parliament session da union home minister amisana phongdokhiba wafamado aranbane kumjali singani ga subna kunga mari gi December thadage sahi asigi marsa phawbada miyoi tare sikhibagi report lai haina de quinta gi report amana haire report adu hai tha asigi ahumda pangthokiba parliament session da union home minister amisana krem asi tawkhibane adum oina mahaukiba kumjali singani ga subna kunga mari ge December dagi sahi asigi March phawbada relief camp da masa matanda sijakhibagi case ama yawduna miyoi tare laikhidabagi report lai kumjali singani ga subna kunga mari gi December taraga mari da Bihar dagi simi ani sakhangdaba singna Kakching district ki manung chana leiba mafam amada nomaina kaptana hatke thawdo aduda laikhidraba sing adude Bihar dagi Sunalal Kumar chai taraga nipal amade Dasarat Kumar chai taraga taret ne chai asigi February taraga humdoi da Imphal West district da CRPF ki personnel ama masagi camp manungda nomai kaptharakpadagi CRPF ki personnel ani laikhidabane amadi nipalna aso apanangkhibane thawdo aduda nomai kapthorakhiba personnel adusu laikhidabane chahi asigi March nipan da union laingana Manipur da free movement yahalagani hani lauthokhiba aduna maram oiraga Kampobi district da haurakhiba ihauda mioi ama laikhidaba yauna kaya amana aso apanangkhibane numit aduda security ki akama section tharang marakta bus ama Kampobi phawraga chatnaba honabada athing mapibadagi security ga muknarakpadagi thawdo adu thokhibane thawdo aduda laikhidraba miyoi adude laungun singsit kawi sahi asigi March taraga mapalda mar amasung jomi furup anigi marakta irang tholakpadagi Surursampo da miyoi ama laikhidabane laikhidraba miyoi adugi maming Laroi Pui Pakhomate kawi hainasu di quinta gi report aduna makhata na falli makhata rakpa pauda MP Shanazaw boda railway project matam chana loisinaba thabo paikhale haina ministry na khangalakre Jiribam Imphal railway line project matam chana loisinaba paikha payaba thaba khudingma paikhale haina railway and food processing industry gi minister of state Barney Singana Rajya Sabha gi MP Ningthau Shanazaw balaisenbada ai bacharo thadna khangalakre haide Jiribam Imphal railway line project athu bodelo sinaba MP Ningthau Shanazaw balaisenbana sahi asigi February 3 da phamkiba parliament mifamgi 0 hour matamda house da pokhakiba wapham amaga mari lenana railway gi minister of state Rapne Singana MP laisenbada khangalakibune minister of state Rapne Singana thamlakhiba warol aduda Jiribam dagi Imphal phawbagi kilometer chamaga taraga mathoi sangba railway line project achi athubade loisinaba pokhakiba wapham adu yangsilei hairiba anaba project asi Imphal bo Indian Railway Network ka samna hanabagi dama paikhapa project ne project asigi changlaba yai haina panariba semfamna lupa crore lising 22274.57 ne kumjali singani subna kunga mari gi March kuntraga mathoi phawada project asiga mari lenina lupa crore lising 14423.00 gi sempham sinarakre haide mahangna makhataraduna kilometer 110.63 gi manungda Jiribam dagi khongsang phawbagi kilometer 55.36 hangba railway line asi kumjali sing aniga subna taraga taret ke February amadi kumjali sing aniga subna kungani thoige September thada mathang sitna Jiribam dagi Bengkai chu pau phawba kilometer 11.80 amade Bangai chu pau dagi khongsang phawba kilometer 43.56 ni haina tangka ani thokna paikhatpa laikhre makhata na khongsang dagi none phawba kilometer 18.25 amade none dagi Imphal phawba kilometer 37.2 gi thabak asi chu paikhalle adum oinama railway project asi loisinba haibase state lengal na matam chana land acquisition tawba forest clearation tawba utilizing hongdokpa statutory approved tawba geopolitical amade topographical gi phibam yawna law and order amasung working men sing da akaiba piriba crime ki fibam gi makha pole hariba maram singa sina project asi matam chana loisinaba honabada ayepo oihalle adubu maram kaya leiduna su hariba project asi yariba makai athubada loisinaba paikha payaba thabak khudingma paikhale haina khangalakre haire makha tarakpa pauda
political activist amagi yumda bom thamlamle. Political activist Haubam Gita Jengi Gari Mamang Lekai de Leiba, Mayum Gigeta Ngarang Numidang Pung Tara Makadom Tabada Sakangdava Singna, Hand Grenade Amatamjilam Lehaide, Press na Pongba Pau Amanahai, Bom Adu Kanana Kari Maram Gidamak Tamlamano Haibade, Hausi Pawagi Oina Kangbangam Dre, Bom Aduga Konana last warning Haina Tabasi Amasuk Talam Ki Haide, Mapam Aduda Police Ki Team Amasang Sinina Yingsilaba Matunda, Bom adu lakhakre haina su pawasina makhatari makhatarapa pawda Works Amendment Act 2002 subna kunga mga gimayokta sangsileba khongjangda sawat-kani NPP Manipur State President Yumnam Joy Kumar na haikre NPP Manipur na handakta parliamenta pass tawduna President na SMP krabo Works Amendment Act 2002 subna kunga mga NPP Manipur na Manipur gi Muslim sing maruoy na Maite Pangal Singi interest reject away amade ek asigi mayokta sangsiliba khongjangda sawat-kani Narem thongda lebe NPP Manipur gi office da pawmisinga unabada Yumnam Joy Kumar na makhatan hai NPP gi working president su oiriba Khetrigao AC gi MLA Signuru Hassan ek asigi mayokta lepagolodina Supreme Court ta case thangatkiba do NPP Manipur state na su support awbagalodina mai pangnaba sangsinbada Tauba yaba punamak tauba haina nga si NPP Manipur gi maruoiba thaupuba singna khanaraba matungda warep laure nauna pass taukraba eka si Islam lining lauba Muslim singda haktengna suanba amadi manungda sayet naba yamna leiba maramna ek asigi mayokta lepnaba party ke thakta phirep laurokpani handakta sumaite pangal gi lupkhara na Muslim MLA amadi Muslim voter leiba Assembly constituency singi MLA singi Philip Lauthoa haina demand tawkhiba adugi matung inna NPP gi MLA singchu yawn NPP Manipur na lauriba Philip asigi matung inna thabak tawgani haire makha tarakpo na kanglaipa ki meragi pause digi maru eba pau khara khanga charaka miyamda khudo tamjage barak amadi makru thong sabada niyam chumna sakhidrabra haibagi singna balaire Manipur miyam gi lifeline oidiba National Highway 37 Impal Jiri Pamlambi Pading asida saba lojina Prime Minister Narendra Modi na Sangaki Bamaru Eba Thong Ani Haibadi Barak Amadi Makru Thong Asi Saba Matamda Hanagi ED Oina Thaupuri Barajib Sud NHIDCL Amadi BIPL Manipur Ge MD in charge Oidiba Miyoi Anina Thong Asi Sabada Yamna Song Lautuna Tuna Quality Maintain Tawdra Haina Singnaba Amalay Haide Makatara Papauda Social media da pangal kunai da thawi uchita ba manba maungda wasoy ngangba khudakta lepiyo AMPYA lamdam asida mahorol dagi nungsi sanana awa ana kaya da saru yaminaduna laminaraklaba yerov kanglu purup singi marakta ngahak laitana santi pamdaba asamirai naiba masagi lutong da communal mind tawba masana masabo lebak ningbani miyamgi leader ni khanjaba miyoy khara Punsilaga organization semlaga social media da gunda saduna post tagatpa kamen piba kanglup amada kakak thinduna khatnaba hauba khudakta lepkadavani nisha khaiba manba maungda kanglup masel gi marakta hunnaduna thamoi gi oiba mari thugaina duna maidik pidagi maijawbi hongnaba siliba thawng ase All Maitei Pangal Youth Association AMPYA na makatana taroktanaba appeal tarokli